Matam kara politics tagi nathaiduna lairuraba matung Singamei Asigi Hannagi Mla Irengbam Hemochandra National People Party Npp da sangkhibaga loinana party sigi National Vice President Hapkhre haina Npp gi National President Contract ke sangmana thadorpa serol amana khangalakli serol asina makha taraduna hai Singamei Asigi Hannagi Mla Irengbam Hemochandra Npp gi Constitution gi Article 11 gi makhada Ingkumja Lisinganiga Kungamanga Kungataruk Fawagi National Vice President Oina Kudaptagi Tabak Painaba Kangankre Irengbam Hemochandra Matamamada Manipur Politics da Maming Yamna Satpa Irengbam Tongpoki Masanupani Mahak Manipur Legislative Assembly gi Speaker Oirambatanatana Minister Kayara Khanda Oiramlaba Misak Amani